mencari berlebihan pada sudah itu hamil sama aja di rumah aja macet mau sao ra nhau vậy quay qua hỏi là quay qua một hôm hỏi quay chứ bây giờ sinh hoạt vậy rồi cho thôi là mẹ cho mấy cái điều đó mà giờ anh nói rằng video mà chờ hồi giờ mà అది సరిపోయింది అది ఒకటి కరెంట్ లాక్ చేయాలి ఇంకా ఫోన్ పెట్టి యావదు ಅದು ಕರೆಂಟ್ ಲಾಕ್ ಬನ್ನ ವಿಡಿಯೋ ನಮ್ಮ ಲೋಗೆ ವಾಂಗಾ ಸಮಾಚಾರ
ꯂꯥꯁ ꯂꯥꯏꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯝ ꯑꯩꯁꯦ ꯆꯥꯕꯁꯦ ꯂꯣꯏꯔꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤ ꯃꯊꯦꯜꯁꯤꯁꯨ ꯍꯥꯏꯗꯤ ꯑꯩ ꯏꯟꯖꯥꯡꯗ ꯌꯥꯝ ꯍꯥꯞꯇ꯭ꯔꯦꯕ ꯑꯩꯁꯦ ꯈꯔ ꯍꯥꯏꯗꯤ ꯃꯁꯥꯁꯦ ꯅꯣꯏꯃꯜꯂꯦ ꯈꯔ ꯗꯥꯏꯇꯤꯡ ꯇꯧꯔꯤꯅꯦꯕ ꯑꯗꯨꯒꯤ ꯆꯥꯛꯇꯣ ꯌꯥꯝ ꯍꯥꯞꯇꯕ ꯃꯊꯦꯜꯗꯤ ꯑꯗꯨꯝ ꯈꯔ ꯆꯥꯕꯅꯦꯕ ꯌꯥꯝ ꯍꯥꯏꯗꯤ ꯃꯊꯦꯜ ꯌꯥꯝ ꯆꯥꯛꯇꯣ ꯈꯔ ꯂꯤꯛꯅ ꯆꯥꯕꯅꯤꯅ ꯑꯗꯨꯗꯒꯤ ꯈꯔ ꯌꯥꯡꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯆꯥꯛ ꯆꯥꯕꯁꯦ ꯌꯥꯡꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯁꯤ ꯎꯇꯤ ꯊꯣꯡꯕꯁꯨ ꯍꯥꯎꯋꯤ ꯑꯗꯒꯤ ꯑꯃ ꯀꯩꯅꯣ ꯄꯥꯟ ꯏꯔꯣꯟꯕꯅ ꯈ꯭ꯋꯥꯏꯗꯩ ꯍꯥꯎꯋꯦꯕ ꯑꯗꯨ ꯍꯥꯏꯗꯤ ꯋꯦꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯎꯇꯤ ꯊꯣꯡꯕ ꯆꯥꯒꯗꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅꯅꯦ ꯎꯇꯤ ꯊꯣꯡꯕ ꯌꯥꯝ ꯆꯥꯅꯤꯡꯉꯤꯕ ꯏꯔꯣꯟꯕ ꯌꯥꯝ ꯆꯥꯅꯤꯡꯉꯤꯕ ꯍꯥꯏꯇꯥꯔꯦ ꯏꯔꯣꯟꯕ ꯆꯥꯅꯤꯡꯕꯅꯤꯅ ꯑꯩ ꯅꯨꯄꯥꯗ ꯏꯔꯣꯜꯂꯤꯅꯦꯕ ꯑꯗꯣ ꯑꯃꯅ ꯁꯦ ꯑꯃ ꯊꯣꯡꯉꯦ ꯎꯇꯤ ꯑꯃ ꯊꯣꯡꯕꯁꯨ ꯑꯩꯈꯣꯏ ꯆꯝꯊꯣꯡꯕꯁꯨ ꯍꯥꯎꯋꯦ ꯑꯗꯨꯕꯨ ꯏꯔꯣꯟꯕꯅ ꯍꯥꯎꯋꯦꯕ ꯌꯦꯡꯕꯁꯦ ꯑꯗꯨꯅ ꯍꯣꯏ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯍꯥꯏꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯒꯤ ꯁꯨꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯤ ꯑꯗꯨꯝ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯥꯏꯌꯦꯕ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯋꯦ ꯍꯥꯏꯌꯦꯕ ꯂꯩꯕꯗ ꯑꯗꯨꯝ ꯆꯨꯝꯃꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯆꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯅꯣꯡꯁꯨ ꯇꯥꯏꯌꯦ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯅꯕꯨꯗꯤ ꯅꯠꯇꯕ ꯑꯗꯨꯝ ꯈꯔ ꯈꯔ ꯇꯥꯔꯤꯕ ꯅꯣꯡꯁꯦ ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯍꯦꯛꯇ ꯉꯥꯡꯕ ꯃꯥꯜꯂꯝꯗꯕ ꯍꯣꯔꯦꯟ ꯍꯦꯛꯇ ꯃꯥꯜꯂꯝꯗꯦꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯉꯥꯡꯗꯕꯩ ꯇꯧꯔꯒ ꯂꯩꯔꯝꯃꯦꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯁꯣꯔꯤ ꯃꯌꯥꯝ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯔꯝꯃꯅꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯍꯥꯏꯗꯤ ꯈꯪꯗꯦ ꯕꯥꯏ 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 ꯕꯥꯏ